Ma'am Kuramjari, ngasi ucapin mathil saya tharoi makulekpi. Ma'am dagi putong tongkan banana khanjai tharoi saya ina nong waling ida maning ngawang phachana ka aga tingtho ga cheng nong hapaga phachana machalo in lauto khrabane aduga yengbiyo maning ngawang kakpagi masakse aduga isang pakpudo tharoi ariba oibagi aina still anba ma segai jaraga phachana ka takthachare ngadi isang yaubdo ai nungai ta habagi thongba duga amamam to ina pare takthachine kanagumde harakani matam laibagi torini masi matam laibagi natte hainabi pamjabi adugineba loina takthale fajana chamthoe aduga masing khangdagai chamthoaga ising lutik lure haba kanda konamda thangkalaga minute kumanga da kunthra bo futu e pressure cooker da kamba yai adubu pressure cooker da kamba tharoi je matungdu kare to khotra la pai thoeba adugi tharoi mulle haba se kare da khanga habda maku se khoigi kitang mami sami phaurak ubodo translucent ga hana bud mai uriba oda aisina mahi du chithokraga hariba kondo amuka phajana fengdok jaraga kondo da amuka karimte yaudana ngaujare aduga pedrek kapakko matamduda aise kothoga thamjare aduga atopa khang amada ai thau haijare aduga mayamna hapnariba maroi mapang aina sida acha thau phajana haira matungda thum hapjariba ta acha thau gi hangam thau gi hingai namadu kokna bane habdi anytime tilhau chana maroi mapang hapchanba yana ba thau munba ngai dabida khara ngai ngamdaba haidoira ai kumase aduna thungkhra thaksan jaraga hangam thau gi manamdo hatok jaraga tilhau hape chanam hape sing hape dagi jira hape aduga hing khitang amso hapchai tharoi se nga hing khitang nambani na ko aduga sigi tharoi makulek pise edi khamena sinba na adi mphon ohendoine alu aduga natraga kari soibum hapasu yaiba ko adugina mathangda tawjarage aduga khame simba tilhau chanam kari kara se kitang petharak ko mundharak ko timing du da ise tharoi se sai kha kona sabada ngogibdo machung kangnaba adudo loina hapchanjare aduga otle aduga nakanda aina thum morok machu aduga mahi khara thilaga thamjaibako sise khara ngora kanda khang sida petrek kaba makhonam tholakaniba ngadi tharoi manungi masado mulle kanjale haibagi type adu kanduda aina thilaga thamiba thum ne morok ne machu ne aduga ato maidi kari masala hai tare masala haibadi machal do khara ma hapchalaga thilaga thameba adudo janjadoine aduga si tharoi se mahi yawdana thongdoine ba aduna bu tharoi makulekpi hairene tharoi makulekpi haribagi maramdine somna si khutongje thongba kanda tharoi je makulektana to oye hojiki haijanjagre mahi do aduga mukthubi mana akhoida hawoiba aduna khara marang kaina dum thakchadore je first round gi sise hapchakre mukthubi mana se katina chaptana le ole mai se the medium flame da hai tare yamna su kandaba yamna su taptaba changda mai se thagat pire adu ole mai kangba ngai ne mai se pura khatra kang tharoi se chuppa yaroi doine bako ani matong thol oi doine ba aduna yenge adu si se khuthong amasu lai ko habdi yamna kangjangre hairga su mai kitang ising hapiraga amuka mu minute 5-10 thongaga adum yengbiba yai haidi som ai gumba pujari edi chak thongba mi test tawgandaba oiragadi atopa imungi mi amada test tawhanba yaiba aidi tawgandeba thum morok mahause aidi test sung tawde adum aina thongaga puthoido haurani khalaga adum puthokpaneba ado haujikido aidi mahiduna first to yarani pura su kangdaba pura su chotaba changdo puthoe sida laijare tharoi makulekpi sigi tharoi se chaba sigi tharoi se chuppa mina makulektana toogadi ai ngakenjarage hai maramdi mi loinamak tawaiba first time test honba mi du so adum tawai try